Thaina mamangaida yamna khutkan panganba sel yamna paiba ningthau amakhak palammi. Hariba ningthau sigi masanipa piba ahumkhak poklammi. Masanipa ahumdugi manungda ahal amadi yaima yamna mabuk sengdaba phattaloksing chaoba mioi oiraklammi. Makoi ahumgi manungda ahal amadi yaimasi pakhang masa phare. Aduga khwaidagi atonba lusilodi mabuk ingba ahal laman masakhangba mioi amakhak oirammi. Matam sukpa ahal amadi yaimana atonba lusilobu thanaramde nokna birammi chaibirammi. Makhoina toina phubirammi. Matausida ningthaugi leimarembina nongmadi asumna masanopa ahal amadi yaimada hairammi. Imagi ahal yaima nakhoibu kaidobage nanaw nupa tombase suknungmak nungsidabaro. Matam sukpa phubiba chaibiba nanaw sina kari soirabage. Masanopa ahal na khummi. Ima wafam sida imana khanglaroi. Masi angangse yamna pharoidori. Mahakna matam supada ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯅꯤ. ꯃꯍꯥꯛꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯖꯥꯠ ꯇꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯆꯩꯍꯜꯂꯤꯕꯅꯤꯅꯦ. ꯑꯣꯍꯣ, ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯅꯥꯎꯅ ꯂꯥꯟꯗꯦ. ꯅꯈꯣꯏꯒꯤ ꯋꯥꯈꯜꯅꯅꯤ. ꯅꯈꯣꯏꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯅꯄꯥꯕꯨꯡ ꯇꯥꯍꯟꯗ ꯂꯧꯊꯣꯛꯄ ꯑꯩ ꯈꯪꯂꯤꯕꯅꯤ. ꯅꯈꯣꯏꯕꯨ ꯑꯗꯨꯝ ꯇꯧꯗꯣꯏ ꯁꯔꯨꯛ ꯏꯃꯧꯗꯣ ꯄꯨꯔꯛꯂꯣ. ꯑꯩ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯔꯒꯦ. ꯑꯗꯨꯒ ꯇꯥꯎ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯉꯥꯡꯅꯤ. ꯅꯈꯣꯏꯗ ꯃꯤꯠꯅ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦ. ꯃꯁꯤ ꯅꯃꯥ ꯑꯩ ꯈꯪꯉꯦꯀꯣ. ꯁꯤꯗꯒꯤꯗꯤ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ. ꯃꯃꯥ ꯁꯥꯎꯔꯦ ꯈꯪꯂꯕꯗ ꯌꯥꯏꯃꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ. ꯐꯔꯦꯁꯦ ꯇꯣꯛꯂꯣ ꯏꯃꯥ. ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯤ. ꯌꯦꯛꯅꯕ ꯅꯠꯇꯦꯅꯦ. ꯏꯃꯥꯅ ꯁꯨꯝ ꯀꯟꯈꯠꯄꯗꯨꯗꯤ ꯐꯠꯇꯦꯗ. ꯏꯍꯦ, ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯑꯉꯥꯡꯁꯦ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯈꯔ ꯍꯥꯏꯅꯔꯒ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯑꯀꯟꯕ ꯂꯥꯏꯑꯣꯡ ꯑꯃꯈꯛ ꯅꯥꯔꯛꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯅꯥꯏꯕ ꯃꯥꯏꯕ ꯀꯌꯥꯃꯔꯨꯝ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯍꯦꯛ ꯂꯩꯖꯕꯤ ꯊꯥꯛꯇ ꯂꯥꯌꯦꯡꯂꯝꯃꯤ. ꯆꯌꯣꯜ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯗꯨ ꯑꯅꯥꯕ ꯐꯈ꯭ꯔꯦ. ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯡꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯤꯇꯥꯡꯕ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤꯅ ꯐꯝꯅꯥꯏꯕ ꯑꯍꯜꯁꯤꯡꯗꯨꯒ ꯋꯥ ꯈꯟꯅꯔꯒ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ. ꯑꯁꯨꯝꯅ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯐꯥꯎꯔꯕ ꯃꯥꯏꯕ ꯀꯌꯥꯃꯔꯨꯝ ꯅꯤꯡꯊꯧꯒꯤ ꯃꯃꯤꯠ ꯌꯦꯡꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ. ꯑꯍꯩꯕ ꯃꯥꯏꯕ ꯀꯌꯥꯃꯔꯨꯝ ꯀꯧꯔꯒ ꯅꯤꯡꯊꯧꯕꯨ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯤ ꯇꯤꯟꯐꯝ ꯁꯪꯒꯥꯏꯗ ꯃꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ. ꯑꯩꯁꯦ ꯃꯤꯠꯀꯤ ꯂꯥꯌꯦꯡꯕ ꯍꯩꯕꯤ ꯑꯃꯥꯏꯕꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯍꯥꯟꯅꯒꯨꯝ ꯃꯤꯠ ꯎꯕ ꯉꯝꯅꯤ. ꯍꯅꯨꯕꯤꯒꯤ ꯋꯥꯐꯝꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯉꯛꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯅꯨꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝꯅꯤ. ꯏꯃꯥꯃꯥꯟꯕꯤ, ꯇꯁꯦꯡꯅ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯇꯥꯛꯄꯤꯌꯨ, ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ? ꯐꯔꯦ ꯏꯅꯤꯡꯊꯧ, ꯇꯥꯕꯤꯌꯨ. ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯍꯤꯃꯥꯒꯤꯔꯤ ꯍꯥꯏꯕ ꯂꯝꯗꯝ ꯑꯃꯈꯛ ꯂꯩꯕꯅꯤ. ꯂꯝꯗꯝꯁꯤ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛꯅ ꯄꯥꯟꯕ ꯂꯝꯅꯤ. ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗ ꯅꯤꯜꯒꯤꯔꯤ ꯀꯧꯕ ꯆꯤꯡ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤ. ꯆꯤꯡꯁꯤꯒꯤ ꯃꯇꯣꯜꯗ ꯁꯤꯗꯌꯥꯏ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩ. ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯃꯤꯠ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯠꯄꯨ ꯆꯥꯝꯊꯣꯛꯄ ꯇꯥꯔꯕꯗꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯁꯣꯏꯗꯅ ꯎꯍꯟꯕ ꯉꯝꯃꯤ. ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ. ꯏꯃꯥꯃꯥꯟꯕꯤ, ꯍꯤꯃꯥꯒꯤꯔꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯃꯃꯤꯡ ꯇꯥꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯌꯧꯔꯨꯗ꯭ꯔꯤ. ꯑꯩꯅ ꯈꯪꯖꯕꯗ ꯃꯗꯨ ꯌꯥꯝꯅ ꯊꯥꯞꯄ ꯂꯝꯅꯤ. ꯀꯗꯥꯏꯋꯥꯏꯗ ꯀꯗꯣꯝꯗ ꯆꯠꯂꯒ ꯀꯅꯥꯅ ꯏꯁꯤꯡꯗꯨ ꯂꯧꯔꯨꯅꯤ? ꯋꯥꯐꯝꯁꯤꯅꯤ ꯂꯨꯔꯤꯕꯁꯦ. ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯖꯒꯦ. ꯂꯩꯕꯥꯛꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩꯒꯤ ꯂꯝꯗꯝꯗ ꯍꯤꯡꯆꯥꯕꯤꯒꯤ ꯇꯨꯔꯦꯜ ꯆꯦꯜꯂꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯗ ꯑꯌꯥꯡꯕ ꯍꯤ ꯑꯃꯗ ꯇꯣꯡꯉꯨ. ꯑꯗꯨꯒ ꯅꯨꯃꯤꯠ 12ꯅꯤ ꯂꯦꯞꯇꯅ ꯆꯠꯂꯕꯗꯤ ꯃꯐꯝꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯌꯧꯕꯅꯤ. ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯅ, ꯂꯝꯗꯝꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ 3ꯗꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯤ. ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ.
ꯊꯧꯅꯥ ꯂꯩꯕ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯕ ꯃꯊꯧ ꯇꯥꯏ ꯃꯐꯝꯗꯣ ꯆꯠꯄ ꯃꯇꯝꯗ ꯁꯅꯥꯒꯤ ꯁꯦꯂꯦꯛ ꯈꯔꯁꯨ ꯄꯨꯒꯗꯕꯅꯤ ꯅꯤꯜꯒꯤꯔꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛꯅ ꯉꯥꯛꯂꯒ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯆꯤꯡꯗꯣ ꯀꯥꯍꯧꯒꯗꯕꯅꯤ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟꯗ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧꯅ ꯁꯤꯗꯌꯥꯏ ꯄꯨꯈ꯭ꯔꯤꯗꯣ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯨꯒ ꯌꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡꯗꯣ ꯁꯣꯛꯂꯒ ꯄꯨꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯐꯕ ꯀꯅꯥꯅ ꯃꯐꯝꯗꯨꯗ ꯆꯠꯄ ꯉꯝꯒꯗꯒꯦ ꯃꯁꯤꯅꯤ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯐꯝꯅꯥꯏꯕ ꯈꯔ ꯃꯐꯝꯗꯨ ꯌꯧꯅꯅꯕ ꯊꯥꯖꯔꯒꯦ ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯔꯕꯗꯤ ꯀꯣꯅꯨꯡꯁꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯕꯨ ꯊꯥꯕꯤꯌꯨ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯅꯤ ꯍꯅꯨꯕꯤꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯌꯥꯊꯪꯗꯣ ꯅꯆꯥꯅ ꯁꯣꯏꯗꯅꯃꯛ ꯄꯥꯡꯊꯣꯛꯆꯒꯦ ꯑꯩꯅ ꯋꯥꯁꯛꯂꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯁꯤꯗꯌꯥꯏ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯣ ꯍꯌꯦꯡꯃꯛ ꯂꯧꯕ ꯆꯠꯆꯒꯦ ꯊꯧꯅꯥ ꯐꯔꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯗꯤ ꯃꯊꯃꯣꯏꯗ ꯈꯖꯤꯛꯇꯪ ꯅꯣꯛꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯜꯗꯨ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨ ꯂꯩꯀꯣꯜꯗ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯌꯥꯏꯃ ꯑꯩꯅ ꯊꯥꯔꯝꯂꯤꯕ ꯀꯣꯝꯂꯥ ꯄꯥꯝꯕꯤꯁꯦ ꯃꯁꯤꯅ ꯀꯪꯁꯤꯜꯂꯛꯂꯕꯗꯤ ꯅꯌꯥꯝꯕ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯌꯥꯝꯅ ꯊꯨꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯗꯕꯅꯤ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯅꯌꯥꯝꯕ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯍꯤꯡꯆꯥꯕꯤꯒꯤ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯑꯌꯥꯡꯕ ꯍꯤꯗꯨꯗ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯂꯝꯗꯝ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯆꯣꯛꯊꯕ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯤ ꯃꯅꯨꯡꯗ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯈꯔ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝꯗꯨ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤꯃꯥꯒꯤꯔꯤ ꯌꯧꯔꯛꯂꯦ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯁꯦꯂꯦꯛꯁꯤꯡꯗꯨ ꯃꯥꯡꯈ꯭ꯔꯕꯗꯨꯗ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯅꯤꯜꯒꯤꯔꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯦ ꯆꯤꯡꯈꯣꯡ ꯌꯧꯔꯕꯗ ꯆꯤꯡꯂꯥꯏꯗꯨ ꯇꯨꯃꯤꯟꯅ ꯀꯨꯟꯕꯗꯨ ꯎꯔꯦ ꯃꯍꯥꯛꯅ ꯆꯤꯡꯂꯥꯏꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯤꯡꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯅꯍꯥꯛ ꯆꯤꯡꯁꯤꯗ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ ꯇꯧꯕꯇꯕꯨ ꯁꯅꯥꯒꯤ ꯁꯦꯂꯦꯛ ꯈꯔ ꯍꯥꯟꯅ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯅꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯍꯜꯗꯨ ꯍꯤꯡꯆꯥꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯜ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯍꯥꯏꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯍꯤꯡꯆꯥꯕꯤꯅ ꯃꯍꯥꯛꯄꯨ ꯇꯥꯞ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯃꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯥꯎ ꯌꯥꯏꯃꯗꯨ ꯃꯌꯥꯝꯕꯅ ꯊꯥꯔꯝꯕ ꯀꯣꯝꯂꯥ ꯄꯥꯝꯕꯤꯗꯨ ꯀꯪꯁꯤꯟꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯃꯍꯥꯛ ꯃꯌꯥꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯇꯨꯔꯦꯜꯗꯨꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯕꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯇꯨꯔꯦꯜꯗꯨꯗ ꯈꯣꯡꯁꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯂꯨꯁꯤꯂꯣꯕ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯂꯨꯁꯤꯂꯣ ꯑꯩꯅ ꯊꯥꯔꯝꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯅꯤꯡꯊꯤꯅ ꯁꯦꯟꯅꯒꯗꯕꯅꯤ ꯄꯥꯝꯕꯤꯁꯤꯅ ꯀꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯌꯥꯝꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯅꯍꯥꯛ ꯊꯨꯅꯃꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯕꯅꯤ ꯑꯇꯣꯝꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯝꯕꯨꯡ ꯌꯥꯏꯃ ꯅꯅꯥꯎ ꯁꯣꯏꯗꯅꯃꯛ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯁꯦꯟꯅꯖꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯃ ꯃꯍꯥꯛ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥꯃꯔꯨꯝ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯂꯝꯗꯝꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯤꯃꯥꯒꯤꯔꯤ ꯂꯝꯗꯝꯗ ꯌꯧꯔꯛꯂꯝꯃꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯌꯥꯝꯕ ꯑꯍꯜꯒꯨꯝ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯏ ꯑꯣꯏꯈꯤ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯂꯨꯁꯤꯂꯣ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯊꯥꯔꯝꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯔꯒ ꯁꯦꯟꯅꯔꯕꯁꯨ ꯃꯌꯣꯜ ꯀꯪꯁꯤꯜꯂꯛꯂꯒ ꯁꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯌꯥꯝꯕ ꯌꯥꯏꯃꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯁꯨ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯃꯤ
ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯊꯤꯔꯨꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ! ꯃꯄꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯅ ꯆꯪ ꯆꯪ ꯂꯥꯎꯕ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯃꯛ ꯃꯐꯝ ꯈꯪꯗ ꯃꯥꯡꯂꯦꯗꯣ!" ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯗꯨꯗ ꯂꯨꯁꯤꯂꯣ ꯋꯥꯈꯜ ꯐꯥꯊꯅꯕ ꯈꯨꯝꯂꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕꯤꯒꯅꯨ꯫ ꯍꯩ ꯄꯥꯝꯕꯤꯁꯤꯡꯁꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯝꯕꯨꯡ ꯑꯅꯤꯃꯛ ꯁꯣꯏꯗꯅꯃꯛ ꯍꯤꯡꯂꯝꯈꯤꯅꯤ꯫ ꯑꯩꯅ ꯆꯠꯂꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤꯗꯃꯛꯁꯨ ꯁꯤꯗꯌꯥꯏ ꯏꯁꯤꯡꯗꯣ ꯂꯧꯔꯨꯒꯅꯤ." "ꯑꯇꯣꯝꯕ, ꯅꯠꯇꯦ, ꯅꯍꯥꯛꯇꯤ ꯑꯉꯥꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒꯤ ꯑꯁꯥꯗ ꯑꯃꯨꯛ ꯍꯤꯡꯂꯨꯅꯤ? ꯏꯄꯥꯒꯤ ꯃꯤꯠꯁꯦ ꯎꯗ꯭ꯔꯕꯁꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯈꯟꯗꯣꯛꯂꯒꯦ꯫ ꯏꯁꯥꯅ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯂꯣꯒꯤ ꯅꯤꯡꯉꯥꯏꯗ ꯃꯄꯥꯕꯨꯡꯅ ꯃꯆꯥꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯐ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯂꯨꯁꯤꯂꯣ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯃꯈꯛ ꯃꯈ꯭ꯋꯥꯡꯗ ꯌꯞꯁꯤꯜꯂꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯒꯗꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯁꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯍꯤꯖꯥꯎꯗꯨ ꯇꯣꯡꯂꯒ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯒꯤ ꯃꯇꯦꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯂꯥꯟꯗꯨ ꯃꯍꯥꯛꯅ ꯉꯝꯕꯗꯒꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯏꯊꯠ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥꯗු ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯤ ꯇꯥꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯨꯁꯤꯂꯣꯅ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯒꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯍꯤꯃꯥꯒꯤꯔꯤ ꯍꯥꯏꯕ ꯂꯝꯗꯨ ꯌꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯡꯅ ꯁꯨꯝ ꯁꯥꯡꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯜꯒꯤꯔꯤꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯦ꯫ ꯆꯤꯡꯈꯣꯡ ꯃꯅꯥꯛꯇ ꯆꯤꯡꯂꯥꯏꯗꯨ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯂꯥꯏꯗꯨ ꯇꯨꯝꯂꯤ ꯈꯪꯂꯕꯗ ꯆꯤꯡꯗꯣꯜꯒꯤ ꯃꯇꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯥ ꯀꯩ ꯑꯃꯗꯤ ꯆꯤꯡꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯂꯁꯤꯡꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯁꯤꯗꯌꯥꯏ ꯄꯨꯈ꯭ꯔꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯀꯣꯏꯔꯩ ꯂꯩꯔꯒ ꯑꯁꯨꯝ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯕꯒꯤ ꯃꯇꯨꯡꯗ ꯁꯤꯗꯌꯥꯏ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯦ꯫ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯊꯧꯅꯥ ꯐꯔꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯄꯨꯈ꯭ꯔꯤꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯅꯔꯥꯏꯕꯛ ꯐꯕꯅ ꯆꯤꯡꯂꯥꯏꯅ ꯇꯨꯝꯈꯤꯕ ꯇꯥꯟꯖꯥꯁꯤꯗ ꯅꯍꯥꯛ ꯆꯤꯡꯊꯛ ꯐꯥꯎꯕꯗꯤ ꯌꯧꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯤꯡꯒꯤ ꯃꯃꯜ ꯄꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯅꯤ." ꯂꯨꯁꯤꯂꯣꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯧꯁꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, "ꯑꯗꯨꯛ ꯅꯤꯡꯊꯤꯕꯤ, ꯑꯗꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯈꯪ ꯑꯃꯗ ꯏꯁꯤꯡꯒꯤ ꯃꯃꯜ ꯊꯧꯔꯤꯕꯁꯤ ꯅꯍꯥꯛ ꯅꯇꯣꯝꯇ ꯏꯀꯥꯏꯗꯕ꯭ꯔꯥ? ꯑꯩꯗꯤ ꯅꯍꯥꯛꯃꯨꯛ ꯐꯖꯕꯤꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯁꯦ, ꯅꯍꯥꯛꯀꯤ ꯏꯁꯤꯡꯒꯤ ꯃꯃꯜꯗꯣ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯁꯦ, ꯃꯁꯤ ꯂꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎꯗꯨ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯇꯁꯦꯡꯅ ꯂꯨꯁꯤꯂꯣꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯕ ꯃꯇꯧꯗꯨꯗ ꯉꯥꯎꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯈꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯂꯨꯁꯤꯂꯣꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯗ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ꯫ ꯈꯨꯗꯣꯞꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯚꯤꯁꯥꯞꯁꯦ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯩꯁꯦ ꯍꯤꯃꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯦ ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯦꯜꯁꯤꯌꯥꯅꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛꯅ ꯁꯥꯞ ꯇꯧꯔꯝꯕꯗꯒꯤ ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨꯅ ꯆꯤꯡꯂꯥꯏ ꯑꯣꯜꯍꯟꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤꯂꯣꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯂꯝꯃꯤ꯫
aduga hingchabiduda pirammi. Ngaihak leiragadi hingchabidu adumak chatkhre. Masigi matungda Lucilona mayamba anibu surungdagi lauthoklammi. Aduga makhoi konungtamna khongsalaklammi. Makhoina hi tonglaga lakpada phatraba mayamba anina Lucilobu tuminna isel kalaba turelduda kautharammi. Aduga sidai ising yawba chaphudu puraga amuk konungda yorakhi. Makhoinina samjin sajinba wahi kayamarum hairaga manau nupa atonbadu makhoiga thengnadre isingdu makhoina purakpani haiduna mapabu ningthogi mamitta hapirammi. Masidagidi ningthaudu mamit urakle masanupa anidubu aduki matik thagatlammi. Loinana laibak pungjau thinna haraurammi. Asomdana kamdauri turelda inthabiramlaba Lucilodu laibak phabadagi nga phaba ahalduna thengnarammi. Mahakna kanna laikanabadagi Lucilo gyan tarakhi. Asumna numisidagi hongna Lucilobu nga phaba ahal matay manawna masagum yoklammi. Matam kharagi matungda nga phabagi sinphamda yauksilaglaga amot pa phizol amadi inlang pairakhi. Lucilo ningthong masani haiba phauba pumkaw kawkhre. Amaromda konunglomdana kamdauri laimarembina numit khudinggi masanupa atonbabu kauraga kappi. Masanupagi phizol kayamarum puthoklaga yengi. Mapukningda yamna toina khalli. Masanupa Lucilo thauna phaba angangni mafam amada soidanamak leiramgani khalli. Masigi matung nongma mahakna ningthauda sauna hairammi. Iningthau adomna taibangda amuk hanna mit uba phambase aikhoi yamna nungai. Tawbatabu nasanupa atonba mangkhibagi matangdadi nongmata nakhoina khanbikhibra. Nasanupa anina lauba warep khudingmakna asumba ngakta oirabra. Ningthaudu khumdringai matamda thaina laklambi ahal oirabi hanubidu khudakta laklammi. Aduga hairakhi. Summi laimarimbina hairibase asumbani. Rajkumar atomba kaidonungda mangpharoi. Masigi khudam yengbiyu. Asi hairaga mahaki makhutta siriba Luciloge khudoptu utlammi. Masida ningthau laimarembi amadi dilamba miyam pumnamak ngangnaringai matamda hanubiduna amuk hairaklammi. Aigi iming Rajkumari Chelsea kawi. Sab amakhakna aibu hingchabi olhankibani. Tawbatabu mitrang haiba hingchabaga leminaringai matamda ai mahaki mitrangi sayon kayamarum luona tamhaubani. Rajkumar Luciloga aikhoini sahi amagi matam thanakibani. Haujik matamdo haukhre. Asi hairamlaga phajakhrabi Rajkanya amakhak onthoraklammi. Masigi matungdagidi laibak ningthau yauna hingchabi turelda Rajkumarbu koithi thibagi khongchat amakhak chatlammi. Numit kayanirom thirabagi matungda nga phaba pakhang masadu thengnare. Singnabadagi hangatna yenglaba matamda mahaki khuning thauda Chelseagi sana khudoptu siba urakhi. Chelseana nga phaba pakhang masadu Lucilone haibasi khangle. Masidagidi makhoi mayamna nga phaba nupadugi mapada pumnamaksi matau karamna oirakhibano haina hanglammi. Matamduda nga phaba ahalduna ningthauda makhut lonaraga amuk asumna hairakhi. Iningthau nanaibu ngakpiyo. Aidi isa Lucilobu ningthong masani haibase khangkhide. Sumnatagi mapukchal chauba nipa masa amani haibadi khangi. Aina mahakpu kayada nungsijaba. Mahakse kayada samkhrabano. Nga phaba mapagi wahaiduda Lucilosu kaplammi. Ipa ibungo na aibu amuk hanna pokpire. Ipa na kanbiramdrabadi ay ngasi asumna hilamdabasu yai. Asi hairaga haukiba thawdokpam namag mapabung ningthauda tamlammi. Wari singdu tarabagi matungda ningthongna mabuk phatraba masanupa ahal amasung yai madu kaisom sangda punsi chupagi oina thamkhirammi. Nga phaba matay manawbusu konungda kaukhatlammi aduga pham amakhak hapirammi. Masigi matungda nga phabagi nupidusu sidayai isingdu mahaki mamitta haplammi. Masidagi mahak amuk hanna mamit urakhi. Mataw asumna Lucilo amadi Chelsea saungna luhongki. Luhongba numituda Chelseagi mapabong singlay onkibadusu amuk hanna taibangmi olakhi. Aduga masa anibu yaipa thaujal pibirammi.